Online Manipur gi numidangi pau miyeng tabirba pumnamak puthoi laisramna khurumjari ahanbada Kangbaida akanba mawongda nongmai kapnakhre. Ngasi nungthil pung 2:15 rom taba matamda Bisnupur district amadi Churachandpur district ani lonaba Churachandpur district ki Kangbai amadi Torbung ani lonaba mafamda akanba mawongda nongmai kapnabagi thodok thokre. Pauche asina police tagi phangba paugi matung innadi nongmai kapnariba mafam asi Churachandpur district ki Kangbai manakta leiba higher secondary school ga thangnaba 9 suba Assam Rifles ki camp ga naknaba mafam amadani hairi. Mafam aduda ngasi nungthil kuki khulai paiba khutpu khara changsilakpadagi mafam aduda hana leiba khulai paiba Kuki khutpu amana nongmai kaptuna tanthoknaba honakhi maduda nakal animakta bom yauna akanba mawongda minute 95 rom nongmai kapnakhi hairi. Nongmai kapnaba aduda Churachandpur ga Bisnupur ga lonaba Phaujagai police station na konba Phaujagai bazar fauba nongmai maru yoksilakhi loinana Churachandpur district ka Bisnupur district ka lonaba Phaujagai khunja singdi pakhatpadagi lanjenaba fauba yaukhi hairi. Police ki pawasi na hai nongmai kapnaba adu Kuki militant group anigi marakta oiba yai haina thajanari chap chaba khangba ngamdri adubu nongmai kapnaba aduda nongmai maruna chingba Bisnupur district lansilaktuna Phaujagai bazar fauba yoksilakpa asina miyamda aduki matik mipaiba poknakhi haujik Bisnupur amadi Churachandpur district ka tainaba mafam singda pamdaba thodok sing thoktanaba Phaujagai police station gi maikaidagi akanba jackson thorangi thabak lokhatle loinana nongmai kapnafam oiriba Kangbai gi mafam singda combing operation chathakre. Makha tarakpa update ta Paumalen haukip ki mathakta tongan ba police station manga da FIR manga chankre. Manipur gi pakpa chawba lamgi matang yauna Manipur na India da tinkiba amadi lamdam asigi yellow furup kaya gi khul kaya bu Kuki Hills village onthok lambagi matang da Committee on Protection of Tribal Areas Manipur Kuki Hills ki Paumalen haukip ki mathakta tongan ba police station manga da FIR chathakre. Federation of Haumi gi Vice President Dr. K Hera Kabuina ngasi thokpa cherol amana Kangpokpi district ki Sadar Hills ki manung channa Cycle subdivision gi manung da laiba M Chajang village tagi Paumalen haukip na chahi ki January 18 National Commission for Scheduled Tribe Delhi ki chairman da aiba cherol thaduna Kukising gi oiba legislature yauna tonganba lenga ama pinaba demand tawramki masida natana Manipur na India da tinkraba matamda Manipur gi pak chawba si 700 square kilometer khaktani. Manipur gi chingi mafam singdi Kuki Hills ni Kuki Hills ti India da merge tawbada yaude haina panbaga loinana Manipur lengangna Kuki gi lam loksinbani haina Paumalen gi cherol aduda palli loinana Manipur gi Chasat, Mombi, Longpi, Jampi, Haukif, Rijaf, Haujingna Churachandpur, Malun Principality, Guite Principality, amadi Singson Principality haina lenga ki rekorta leiba Kuki Hills ki schedule boundary ama semjilamle Manipur thugainaba amadi manghanaba loinana Kuki khaktagi oina uhannaba tharamliba cherol adugi matung inna mahaki mathakta pankhiba furup singa loinana Federation of Haumi Yangang-pokpi lamlai irumbung police outpost amadi Imphal West police station da FIR chankre hairi. Makha tarakpa update ta Kuki Lalhoulup singa taunakhiba su Bharat lengangna makha tana sangdoktribasi state lengaki wareppu ikai khumnaba oigani CM lamdam asi Bharat lengaki manungda laiba state amani maram aduna tauningba tauba yade su suspension of operation asi maikai ahum haibadi Manipur lengak central lengak amadi Kuki UG group singi marakta agreement ama taunabani adubu Kuki Lalhoulup singna pamdaba ahenba thabak sing tawrakpadagi state lengakna handokpani madusu cabinet na warep lawraba matung assembly na su amatta oina warep lawkhibani warep adumak central lengak tasu thaduna khanganki adubu maikai anida lehoriba Kuki khulai paiba singa chatnariba sugi agreement asi hojik hingli haina lawgani adum oinamak Bharat lengakna di su asi makha tana sangdoktri masingma state lengaki warep adu ikai khumnaba oigani haina chief minister N Biren house ta thamkre. Wafam masing asi Manipur Vidhan Sabha da wahang paukhungi matamda opposition gi MLA K Ranjit nasu agreement gi Manipur lengakna withdraw tawrabasu maikai ahumgi agreement oibana agreement adu hingli haina lawba yabra Manipur lengakna agreement gi withdraw tawraba matung Bharat lengaki oiba thausilda kari ahongba leibage loinana su chatnadre hairabanina su da yauriba UG group singi kadar kaya yamna phagatpa leirabage haina hanglakhiba wahangi paukhum piraduna mathaki wafam sing asi house da CM na phongdokhibani MLA K Ranjit na ehenba wahang house da thamladuna Bharat lenga asi tambangamde su asi chatnare haina haraklabadi state lengana kari firep lawgani state lengana su handok kharaba matungda central lengaki maikaidagi kari hairakpa leibage haina su hangki wang asigi paukhum piraduna chief minister na house ta thamkibadi Bharat lengak tambangamde haibadudi hayaningde Bharat lengak asi federal government ni central lengak na state government amadi miyamgi apambagi mayokta thabak khak tawrakloi tawdringaida haibasu langani karigumba tawraklabadi maduda kari tawba yagadagi haibadu yengsi haiki. Makha tarakpa update ta
Kuki Lalhoulup amana preski chesing mai thadokibadu action lokhatnaba MLA Nisikanna house ta pukhatkre. Ngarang nungthil Guwahati dagi tata truck amada purakpa preski chesing Kuki Lalhoulup amagi kedar singna mai thadokiba adugi matangda Kaisamthong Kendragi MLA Nisikan Sapam ngasi chathakiba assembly mifamgi 0 hour gi matamda pukhatuna chanaba action lokhatnaba house ki pukning chingsinkhre. Ngasigi assembly mifam adugi 0 hour gi khudong chaba lauduna MLA Nisikan Sapam na hai ngarang press ki che kaya Kuki Lalhoulup amagi kedar singna mai thadokiba thodok adu hakchinna lawi asiguma thodok asi makha tana thoktanaba security force singna thamoi sengna thabak tawbiu state asida lairiba national highway singi fibam asi thamoi sokningaini Haujiki luraba matam asida irang asi hena chauthoknaba kanglup amatana sinbiganu masina kanaba karisu purakloi lamdam asida tangdu leitaba hanjilaknaba punna hotnaminasi haina MLA Nisikan Sapamna house ta thamki